ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯄꯣꯊꯥꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯍꯣꯠꯅꯖꯕꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯧꯔꯛꯄꯗꯁꯨ ꯉꯥꯏꯖꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯃꯇꯝ ꯁꯥꯡꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯛꯇꯤ ꯃꯨꯟꯅꯕꯤ ꯍꯤꯡꯆꯥꯕꯤ ꯑꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤ ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯅ ꯂꯩꯕꯥꯛ ꯑꯁꯤ ꯀꯅꯥꯅ ꯀꯝꯗꯧꯅ ꯆꯂꯥꯏꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯗꯨ ꯂꯣꯏꯅ ꯋꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯐꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯆꯦꯟꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯁꯤ ꯁꯤꯟꯅꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯂꯕ ꯃꯤꯑꯣꯏ ꯑꯁꯤꯗꯤ ꯑꯇꯥꯡꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯃꯁꯥꯅ ꯂꯩꯕꯥꯛ ꯑꯁꯤ ꯆꯂꯥꯏꯕ ꯃꯇꯝꯗ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯅ ꯈꯟꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯎꯒꯦ ꯐꯪꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄ ꯃꯟꯇ꯭ꯔꯤ ꯑꯃꯗꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯑꯆꯧ ꯑꯁꯥꯡ ꯐꯝꯅꯥꯏꯕ ꯀꯌꯥ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟ ꯑꯁꯤꯕꯨ ꯃꯨꯜꯍꯧꯅꯕ ꯃꯈꯣꯏꯒꯤ ꯑꯣꯏꯍꯧꯅꯕ ꯃꯪꯂꯥꯟ ꯀꯌꯥ ꯑꯃꯁꯨ ꯃꯪꯂꯤ꯫ ꯇꯁꯦꯡꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯂꯩꯕꯥꯛ ꯑꯁꯤ ꯁꯤꯟꯅꯕꯗꯤ ꯅꯤꯡꯊꯧꯅ ꯄꯥꯝꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯄꯨꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯀꯣꯅꯨꯡꯗ ꯄꯨꯁꯤꯜꯂꯒ ꯊꯕꯛ ꯇꯧꯍꯜꯂꯝꯕ ꯀꯧꯔꯨꯕꯅ ꯃꯍꯥꯛꯅ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯗꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯀꯥꯗꯅꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯑꯩꯁꯨꯅꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ꯫ ꯌꯦꯡꯕ ꯌꯥꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯌꯦꯡꯉꯤ, ꯇꯥꯟꯅꯕ ꯌꯥꯕ ꯄꯟꯗꯤꯠꯁꯤꯡꯁꯨ ꯂꯣꯏꯅ ꯇꯥꯟꯅꯗꯨꯅ ꯂꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯋꯥꯅꯤ꯫ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯥꯟꯅꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗꯅꯦ ꯅꯪ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯏꯁꯣꯔꯅꯕꯨ ꯆꯥꯟꯕꯤꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤꯅꯦ ꯏꯆꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯆꯥꯟꯕꯤꯗ꯭ꯔꯕꯗꯤꯅꯦ ꯑꯔꯦꯝꯕꯗ ꯇꯥꯔꯒꯅꯦ ꯍꯣꯠꯅꯔꯕꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯑꯗꯨꯅ ꯅꯪꯅ ꯍꯧꯗꯣꯛꯂꯛꯏꯕ ꯋꯥꯐꯝꯗꯣ ꯑꯩꯈꯣꯏꯗ ꯃꯇꯝ ꯃꯥꯡꯂꯒ ꯏꯁꯥ ꯑꯁꯤ ꯋꯥꯔꯒ ꯇꯣꯛꯀꯅꯤ꯫ ꯅꯪ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯖꯤꯜꯂꯨꯔꯅꯨ꯫ ꯂꯩꯃꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗ ꯋꯥ ꯀꯟꯅ ꯍꯥꯏꯕ ꯉꯝꯖꯗꯕꯅꯤ꯫ ꯑꯗꯨꯅ ꯏꯇꯞ ꯇꯞꯅ ꯑꯗꯨꯃ ꯍꯥꯏꯔꯛꯏ꯫ ꯆꯨꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕ ꯂꯥꯏ ꯀꯌꯥꯁꯨ ꯌꯦꯡꯈ꯭ꯔꯦ꯫ ꯇꯥꯟꯅꯕ ꯌꯥꯕ ꯄꯟꯗꯤꯠ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯑꯃꯁꯨ ꯇꯥꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯐꯅ ꯍꯥꯏ ꯁꯥꯕꯒꯤ ꯋꯥꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯀꯤ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯅ ꯋꯥꯈꯜ ꯈꯟꯖꯤꯟꯗꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯗꯦ꯫ ꯑꯆꯧ ꯑꯁꯥꯡꯁꯤꯡꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯐꯤꯗꯥ ꯍꯦꯟꯅ ꯍꯦꯟꯅ ꯇꯥꯟꯁꯤꯜꯂꯛꯂꯤꯕꯁꯦ ꯑꯩꯅ ꯑꯉꯥꯡ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ꯫ ꯂꯩꯃ, ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨꯅꯦ꯫ ꯃꯤꯑꯣꯏꯕꯅꯅꯦ ꯑꯋꯥꯕ ꯍꯥꯏꯕꯁꯦ ꯋꯥꯈꯜꯗꯒꯤ ꯄꯣꯛꯄꯅꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯁꯦꯟꯅꯕ ꯉꯝꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤꯅꯦ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯒꯨꯟ ꯆꯦꯟꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ꯫ ꯑꯩ ꯋꯥꯈꯜꯁꯦ ꯂꯩꯇꯥꯅ ꯂꯩꯕ ꯁꯨꯛꯉꯝ ꯉꯝꯗ꯭ꯔꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯦ ꯏꯅꯤꯡꯊꯧꯅ ꯌꯥꯕꯤꯗ꯭ꯔꯕꯗꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯅꯤꯡꯉꯝꯗꯕꯅ ꯄꯨꯟꯁꯤ ꯑꯁꯦ ꯊꯟꯗꯨꯅ ꯂꯩꯍꯧꯔꯒꯅꯤ꯫ ꯃꯁꯤꯗꯁꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗꯤ ꯑꯩ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯍꯟꯅ ꯏꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯔꯣꯏ꯫ ꯍꯟꯗꯛꯀꯤ ꯋꯥꯐꯝ ꯑꯁꯤꯃꯈꯛꯇꯗꯤ ꯏꯅꯤꯡꯊꯧꯅ ꯌꯥꯕꯤꯌꯨ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨ ꯌꯥꯝꯅ ꯍꯥꯏꯖꯔꯕ ꯑꯗꯨꯗꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯗꯕ ꯉꯝꯗ꯭ꯔꯤ꯫ ꯃꯍꯥꯛꯇꯤ ꯇꯁꯦꯡꯅ ꯑꯉꯥꯡ ꯌꯥꯎꯅꯤ ꯂꯥꯏ ꯈꯣꯏꯔꯝꯊꯣꯛꯎ ꯍꯥꯏꯅ ꯊꯥꯏꯔꯕꯁꯨ ꯋꯥꯐꯝ ꯑꯁꯤ ꯊꯥꯖꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯐꯅ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯕꯁꯨ ꯂꯩꯃꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯕ ꯇꯥꯔꯤ꯫ ꯅꯤꯡꯊꯧꯁꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯐꯔꯦ ꯐꯔꯦ, ꯑꯩ ꯌꯥꯔꯦ꯫ ꯅꯪꯅꯅꯦ ꯆꯠꯀꯗꯕ ꯃꯇꯝ ꯑꯗꯣ ꯄꯥꯎ ꯐꯥꯎꯅꯔꯒꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ꯫ ꯑꯁꯣꯝꯗꯅ ꯂꯩꯃꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯍꯟꯗꯛꯀꯤꯅꯦ ꯂꯩꯃꯅ ꯍꯥꯏꯔꯛꯏꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯅꯪꯕꯨ ꯊꯥꯖꯕ꯭ꯔꯣ? ꯊꯥꯖꯕ ꯊꯥꯖꯗꯕ ꯇꯣꯛꯈ꯭ꯔꯣ ꯑꯝꯇ꯫ ꯑꯗꯨꯕꯨꯔꯣ ꯅꯤꯡꯊꯧꯅꯕꯨ ꯌꯥꯔꯦ ꯍꯥꯏꯕꯔꯣ? ꯌꯥꯔꯦꯗꯤ ꯍꯥꯏꯕꯅꯦ, ꯑꯗꯣ ꯑꯩꯗꯤꯅꯦ ꯑꯣꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯀꯌꯥ ꯑꯁꯦ ꯑꯉꯥꯡ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤꯕꯅꯤ ꯍꯥꯏꯕ꯫ ꯗꯥꯟ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯌꯦꯡꯂꯨꯔꯒꯗꯤꯅꯦ ꯏꯃꯨꯡ ꯆꯥꯃꯗꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯌꯥꯔꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯄꯨꯁꯜꯂꯛꯏꯕ ꯋꯥꯅꯣ ꯍꯥꯏꯕꯅꯤ ꯍꯟꯗꯛꯀꯤ ꯑꯁꯤꯅ? ꯍꯣꯅꯦ, ꯑꯩꯈꯣꯏ ꯂꯩꯃꯒꯤ ꯃꯆꯦꯝꯁꯤ ꯍꯣꯏꯒꯅꯦ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤꯅꯦ ꯆꯤꯡꯗꯨꯗ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯑꯇꯣꯞꯄ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯅꯈꯣꯏ ꯑꯅꯤꯅ ꯉꯁꯥꯏꯗꯒꯤ ꯑꯩ ꯂꯥꯛꯄ ꯐꯥꯎꯕ ꯎꯗꯕ ꯃꯈꯩ ꯁꯥꯅꯔꯤꯕ ꯋꯥꯔꯤꯗꯨꯕꯨ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ? ꯆꯪꯂꯛꯏꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯪꯂꯛꯏꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯑꯃꯅ ꯈꯨꯝꯂꯛꯏ꯫ ꯍꯟꯗꯛꯀꯤꯅꯦ ꯑꯩꯈꯣꯏ ꯂꯩꯃꯒꯤ ꯑꯣꯏꯅ ꯈꯨꯔꯨꯝꯒꯗꯧꯔꯤꯕ ꯂꯥꯏ ꯑꯁꯦ ꯈꯨꯔꯨꯝꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯥꯅꯔꯤꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯍꯧꯖꯤꯛꯇ ꯂꯥꯛꯄ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫
Maram asina amukasu hanglei. Aikhoi leimagi matangda kari wari no ne? Kaigi lai khurumbano? Kaino nangbo pauga mata tajibro? Taji kaino noina khangliba wadubo? Ho ne handa aikhoi gi leimase amuk lai amamuk khoiram dauri. Aikhoi leimagi ne masemsi ama atopa leiba amada mayum palidana. Makhoi gi leiba ki thangnaba sing amada ne amaibi ama tanaraga angang yaunaba lai amuk khoiram thokani. Adugi matangdani aikhoina wari sum sanarambani da. Makhoina adumna wari sanaringai leimana go batarai. Nakhoi kanano aigi nakta amukta lawo. Wari sanarambasing adu wari loisille. Makhoi mayamgi maraktagi nupi amana leimagi manakta sanglaga makokto haiphet nulukna tawraga hairei. Kari takpigadabano? Haujima asengba sangom chapu ama thaurang taw. Phagani. Asi hairamlaga makok adu amu nolamlaga nupi adu thokri. Leima phamlamba adu tapna haugali. Magi makhutta karigumba amasu pairi. Madudi karisu natti. Hayeng asi lai khurumba lakani haiduna magi maseda thananaba chepau ama khakni. Asum laklaga thongnau mayada phajillaga thamliba khunu ama lauthoi. Khunu adugi khongji siba makhong aduda magi sithi adu ningthijena semlaga thadokri. Lai khurumba asi hayeng chatlagani haiba adu ningthaunasu pau tari. Mathangi numit aduda konungda mi ayamba lai khurumba chatnanaba semsai. Lai khurumba matamda punanaba achangba mapot majai kharasu semsai. Makhoisu semsaba pumnamak loiraduna sagon gari tonglaga leimagi pokminaba masem adugi konung tamna lakli. Lai khurumgadaba amaibi aduna masena hana konungda puraktuna thamlamli. Lai khurumba asi masigi leiriba leibaksing aduga thangnana leiriba ching aduda chatlaga khurumgadabani. Lai khurumba chatringaigi mamangda amaibi aduna ching adugi maramda wa khara hairaklami. Ching ase konba ima amale. Aikhoi mayamna thajanai madudi ima ase pumnamaki poknaphamni. Aikhoi pumba imana sembirakbani imana poklibani. Masida nati ching ase heklan thokhibaga leiriba singsang asidi yamna sathiba minusi khangdaba hingchabi timu laimu kaya amagi leiphamni. Adubo aikhoigi imana aikhoibu hojik phoba phatraba sing adudagi ngakthokpiduna thambiri. Mamangda chahi kaya macha yaudi haiba mama mapa kaya ama mafam asida laaga pangthokiba thawsing asidagi macha yauki haibase aina amuka hena sandokna taktrabasu leiba asigi iningthau amadi mayamna hena khangbiraba wapamni. Aduna iningthaugi handak pangthokliba thau asidi nanaina angamba mateng pangjagi. Iningthaubusu imana chanbiduna thau ase maipakpa ohinbisano. Wari watai khara tawraga matung makhoi khara adu ching adubu tamna lakli. Ching adu kakhalakli. Ching adugi maton jorokpa matamda khongnang pambi yamna chawba ama hauduna leirami. Amaibi aduna tawduna khongnang pambi adugi makhongda lai khurumnaba semsarami. Lai khurumnaba mapon majai sing adu loina langba loiraba matungda ningthau amadi leimana khuru khodak kunduna leiri. Khongnang adugi makhongdana amaibi aduna laigi thau tawnaba tawri. Phana yamna kuina makhoina leiriba mafam aduda leiri. Laigi thau adu tawba loiraklaga mali. Amaibi aduna ningthau amadi leima tanaba hairei. Iningthau thamoi nungdane imabu chena ningjaraga thamoi sengna isa amatang ujagi haina nibiyudo. Yamna thamoi sengna amakpa machet amata yaudana nibiyudo. Atopa ayek apan thokdanaba wakhan pumnamak lapna thambikro. Yamna chena thamoi sengna nibiyudo. Amaibi aduna yamna cheksinna hairakpa wa adu ningthau amadi leimanasu soiba yade matagum. Thamoi sengna imagi mafamda macha amatang pibiyu haina nijari. Makhoi anina lai khurumba adu loiraba matungda lai khurumba adu loisilli. Masidagi amaibi aduna hairei. Chairiba mayam ase sidine hojik loisilani. Aduga masida leiriba sangom asidine aikhoina khongnang makhong asida ngasi ahing ama thamlamlagani. Hayeng ayukne numitna ngandringai sangom ase imagi mafamda nijaraga lauthoklaga leimadane mabuk pena pijagadabani. Atopa miyoi amatanane chaba yadiko. Masi hainaraga chapu manungda yauba sangom adu thanamlaga lakliba mayam adu konung tamna among maikai panglakli. Nakal amaromdana ching asi heklan thokhibaga chingmai amaromda mafam asida hingchabi kaya amarom leiri. Makhoi mayam asi pumnamak phatre haibadi natte adubu phatabanadi nami
ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤꯅ ꯍꯦꯟꯅ ꯉꯝꯂꯞꯅ ꯂꯩꯕꯁꯨ ꯌꯥꯎꯔꯤ꯫ ꯐꯠꯇꯕ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯁꯛ ꯃꯆꯨ ꯌꯥꯝꯅ ꯊꯤꯕꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯍꯤꯡꯆꯥꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯉꯥꯏꯍꯥꯛꯀꯤ ꯍꯔꯥꯎꯅꯕꯒꯤꯗꯃꯛ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯑꯇꯣꯞꯄ ꯖꯤꯕꯁꯤꯡꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯗꯨꯅ ꯍꯦꯛꯇ ꯐꯥꯔꯒ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯃꯍꯥꯛꯅ ꯖꯤꯕ ꯑꯃ ꯃꯥꯒꯤ ꯃꯊꯛꯇ ꯃꯆꯤꯟ ꯈꯨꯝꯃꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯥꯎꯔꯝꯃꯤ꯫ "ꯅꯍꯥꯛ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯂꯒ ꯑꯩꯒꯤ ꯏꯊꯛꯇ ꯅꯆꯤꯟꯒꯁꯨ ꯈꯨꯝꯕ ꯁꯥꯔꯤ꯫ ꯉꯁꯤꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯌꯦꯡꯉꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯁꯛꯇꯤꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯆꯩꯁꯨ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯑꯃꯨꯕ ꯁꯛꯇꯤ ꯑꯗꯨ ꯄꯥꯏꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯃꯨꯕ ꯁꯛꯇꯤ ꯑꯗꯨꯅ ꯖꯤꯕ ꯑꯗꯨꯗ ꯌꯧꯗ꯭ꯔꯤꯉꯩ ꯑꯇꯣꯞꯄ ꯅꯥꯀꯟꯗꯒꯤ ꯑꯉꯧꯕ ꯁꯛꯇꯤ ꯑꯃꯅ ꯑꯃꯨꯕ ꯁꯛꯇꯤ ꯑꯗꯨꯕꯨ ꯌꯩꯊꯠꯈꯤꯗꯨꯅ ꯖꯤꯕ ꯑꯗꯨꯗ ꯄꯥꯟꯈꯤꯗ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯑꯉꯧꯕ ꯁꯛꯇꯤꯅ ꯄꯥꯏꯔꯛꯏꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯀꯨꯝꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯧꯕ ꯁꯛꯇꯤ ꯄꯥꯏꯔꯤꯕꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯗꯤ ꯑꯃꯨꯕ ꯁꯛꯇꯤ ꯄꯥꯏꯔꯤꯕꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯗ ꯃꯃꯥꯡ ꯊꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯛꯂꯕ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ꯫ ꯑꯗꯨꯅ ꯑꯃꯨꯕ ꯁꯛꯇꯤ ꯄꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯑꯉꯧꯕ ꯁꯛꯇꯤ ꯄꯥꯏꯔꯤꯕꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯕ ꯁꯛꯇꯤ ꯄꯥꯏꯔꯤꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯀꯔꯤ ꯊꯕꯛ ꯂꯩ? ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ?" ꯑꯉꯧꯕ ꯁꯛꯇꯤ ꯄꯥꯏꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯁꯥꯎꯅ ꯉꯥꯡꯂꯛꯏꯕꯤ ꯈꯣꯜ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ "ꯅꯪꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯩꯅ ꯌꯦꯠꯅꯤꯡꯗꯅ ꯌꯦꯠꯂꯨꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯖꯤꯕ ꯑꯁꯤꯕꯨ ꯀꯟꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯅ ꯅꯉꯣꯟꯗ ꯌꯦꯡꯊꯤꯈꯤꯕ ꯀꯔꯤꯁꯨ ꯂꯩꯇꯦ"꯫ "ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯍꯥ? ꯃꯍꯥꯛ ꯑꯁꯦ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯂꯕ꯭ꯔꯥ? ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯃꯍꯥꯛꯀꯤ ꯀꯔꯤ ꯃꯔꯥꯜꯅꯣ? ꯃꯍꯥꯛꯀꯤꯅꯦ ꯃꯔꯥꯜ ꯑꯗꯣ ꯆꯞ ꯆꯥꯅ ꯃꯔꯥꯜ ꯂꯩꯔꯝꯂꯕꯗꯤ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯑꯩꯅꯁꯨ ꯀꯔꯤꯁꯨ ꯑꯊꯤꯡꯕ ꯂꯩꯔꯣꯏ꯫ ꯃꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯒꯤ ꯈꯨꯠ ꯌꯥꯎꯐꯝ ꯊꯣꯛꯇꯦ꯫ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ"꯫ ꯃꯥꯡꯗ ꯂꯩꯔꯤꯕ ꯑꯋꯥꯐꯝꯗ ꯇꯥꯔꯤꯕ ꯖꯤꯕ ꯑꯁꯤꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯩꯅ ꯆꯠꯈꯤꯕ ꯍꯥꯏꯕꯗꯨꯗꯤꯅꯦ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯕ ꯁꯛꯇꯤ ꯄꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯋꯥꯈꯜ ꯈꯟꯊꯗꯕꯤꯗ ꯃꯍꯥꯛꯀꯤ ꯑꯃꯨꯕ ꯁꯛꯇꯤ ꯑꯗꯨ ꯀꯥꯞꯊꯣꯛꯂꯛꯏ꯫ ꯑꯉꯧꯕ ꯁꯛꯇꯤ ꯄꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅ ꯁꯛꯇꯤ ꯑꯗꯨ ꯉꯥꯛꯊꯣꯛꯄ ꯉꯝꯍꯧꯗ꯭ꯔꯦ꯫ ꯀꯥꯞꯂꯛꯈꯤꯕ ꯑꯃꯨꯕ ꯁꯛꯇꯤ ꯑꯗꯨꯅ ꯑꯉꯧꯕ ꯁꯛꯇꯤ ꯄꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯄꯥꯜꯂꯤ꯫ ꯁꯥꯐꯨ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯑꯉꯧꯕ ꯁꯛꯇꯤ ꯄꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯈꯔ ꯂꯥꯞꯅ ꯄꯥꯏꯊꯣꯛꯂꯒ ꯎ ꯑꯃꯗ ꯌꯩꯁꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯑꯃꯨꯛ ꯇꯥꯔꯛꯂꯤ꯫ ꯑꯉꯧꯕ ꯁꯛꯇꯤ ꯄꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯨꯕ ꯁꯛꯇꯤ ꯄꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ "ꯀꯩꯗꯧꯔꯦ ꯍꯧꯖꯤꯛꯇꯤ? ꯅꯪ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯒꯤ ꯅꯔꯥꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯧꯕ ꯁꯛꯇꯤ ꯄꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯛꯇꯤ ꯑꯗꯨ ꯀꯥꯞꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯗꯨꯃꯗꯤ ꯑꯉꯧꯕ ꯁꯛꯇꯤ ꯄꯥꯏꯕꯤ ꯑꯗꯨꯅ ꯉꯥꯛꯊꯣꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯕ ꯁꯛꯇꯤ ꯄꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯁꯛꯇꯤ ꯈꯔ ꯍꯦꯟꯅ ꯀꯥꯞꯁꯤꯜꯂꯛꯏ꯫ ꯑꯉꯧꯕꯤ ꯁꯛꯇꯤ ꯄꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯉꯥꯛꯊꯣꯛꯇꯨꯅ ꯃꯅꯤꯡꯂꯣꯝꯗ ꯑꯁꯨꯝ ꯍꯜꯂꯤ꯫ ꯈꯖꯤꯛꯇꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯂꯥꯜ ꯑꯗꯨ ꯑꯁꯨꯝ ꯆꯥꯎꯊꯣꯔꯛꯂꯤ꯫ ꯑꯗꯨꯅ ꯑꯃꯁꯨ ꯂꯣꯏꯅ ꯁꯥꯎꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯆꯤꯡꯗꯣꯜ ꯑꯃꯗꯒꯤ ꯆꯤꯡꯗꯣꯜ ꯑꯃ, ꯆꯤꯡꯗꯣꯜ ꯑꯃꯗꯒꯤ ꯆꯤꯡꯗꯣꯜ ꯑꯃ ꯁꯨꯝ ꯂꯥꯜꯂꯒ ꯁꯛꯇꯤ ꯀꯥꯞꯅꯔꯛꯄ ꯑꯗꯨꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯌꯧꯔꯤ꯫ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯁꯥ ꯑꯃꯗ ꯇꯣꯡꯗꯨꯅ ꯑꯃꯅ ꯑꯃꯗ ꯁꯛꯇꯤ ꯀꯥꯞꯅꯔꯤ꯫ ꯑꯉꯧꯕ ꯁꯛꯇꯤ ꯄꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯛꯇꯤ ꯀꯥꯞꯂꯛꯄꯗ ꯑꯃꯨꯕ ꯁꯛꯇꯤ ꯄꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯄꯥꯟꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯇꯥꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯇꯥꯔꯛꯄ ꯃꯇꯝꯗ ꯂꯩꯃꯥꯏꯗ ꯂꯩꯔꯝꯂꯤꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯃꯁꯥ ꯑꯗꯨ ꯌꯩꯁꯤꯟꯈꯤ꯫ ꯑꯃꯨꯕ ꯁꯛꯇꯤ ꯄꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯁꯥ ꯑꯗꯨ ꯇꯞꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯩ꯫ ꯑꯉꯧꯕ ꯁꯛꯇꯤ ꯄꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯃꯍꯥꯛꯁꯨ ꯎꯔꯦ ꯆꯐꯨ ꯑꯃ ꯀꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯉꯧꯕ ꯄꯣꯠꯁꯛ ꯑꯃ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯀꯣꯏꯕ ꯑꯗꯨ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯛꯇꯤ ꯄꯨꯝꯕ ꯃꯥꯡꯈꯤꯕꯒꯨꯝ ꯃꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯣꯟꯊꯔꯛꯂꯤ꯫ ꯑꯅꯤꯃꯛ ꯆꯨꯝꯅ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯗꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯈꯨꯔꯛ ꯀꯨꯜꯂꯒ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯂꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯃꯥ ꯑꯗꯨ ꯊꯣꯛꯂꯛꯏ꯫ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯣꯏ ꯑꯅꯤꯗ ꯍꯥꯏꯔꯛꯏ꯫ "ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯏꯔꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯉꯁꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯄꯥꯞꯅꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃ ꯑꯅꯤꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯃꯆꯥ ꯑꯃꯠꯇ ꯅꯤꯖꯈꯤꯕ ꯅꯕꯥꯅꯤꯅ ꯄꯨꯝꯅꯃꯛ ꯇꯥꯍꯜꯂꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯉꯁꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯄꯥꯞ ꯑꯁꯦ
nakhoi anina sungsoi soidana pugani makhoi anisu makhoina khwaidagi soiba thaba ama tawrure haiba asi khangli ima aikhoi lali aikhoi bu amukta ngakpiyu ꯑꯩꯈꯣꯏꯗ ꯗꯟꯗꯤ ꯑꯣꯏꯅ ꯄꯤꯕꯤꯌꯨ ꯏꯃꯥ ꯅꯈꯣꯏ ꯑꯅꯤꯗꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯎꯠ ꯑꯣꯏꯅ ꯃꯥꯡꯈ꯭ꯔꯣ ꯍꯥꯏꯕ ꯁꯥꯞ ꯑꯁꯦ ꯁꯣꯜꯂ ꯐꯥꯎꯕ ꯑꯩꯒꯤ ꯆꯤꯝꯕꯥꯜ ꯑꯁꯤꯅ ꯄꯦꯜꯂꯔꯣꯏ ꯑꯉꯧꯕ ꯁꯛꯇꯤ ꯄꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯝꯅꯗꯤ ꯇꯧꯕꯤꯒꯅꯨ ꯏꯃꯥ ꯏꯃꯥꯅ ꯄꯤꯕꯤꯕ ꯗꯟꯗꯤ ꯑꯃ ꯍꯦꯛꯇ ꯑꯩꯈꯣꯏ ꯌꯥꯖꯒꯦ ꯃꯈꯣꯏꯅ ꯀꯟꯅ ꯍꯦꯛ ꯍꯥꯏꯃꯟꯕ ꯑꯗꯨꯗ ꯁꯥꯎꯔꯤꯕ ꯏꯃꯥꯁꯨ ꯈꯖꯤꯛꯇꯪꯗꯤ ꯐꯥꯊꯔꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯅꯤꯡꯊꯧ ꯂꯥꯛꯄ ꯃꯇꯝꯗ ꯑꯃꯅ ꯅꯤꯡꯊꯧꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯅꯤꯡꯊꯧꯕꯨ ꯀꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯁꯤꯗ ꯑꯉꯝꯕ ꯃꯤ ꯑꯗꯨꯅ ꯂꯥꯏꯕꯛ ꯐꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯣꯏꯅ ꯃꯄꯨ ꯑꯃ ꯄꯣꯛꯄ ꯐꯪꯖꯒꯅꯤ ꯑꯗꯨꯒ ꯉꯝꯗꯕ ꯑꯗꯨꯅ ꯈꯨꯗꯛꯇ ꯎꯠ ꯑꯣꯏꯅ ꯑꯣꯟꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯌꯦꯡꯅꯔꯛꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯥꯟꯅꯤ ꯏꯃꯥꯅ ꯑꯗꯨ ꯐꯖꯅ ꯇꯧꯔꯝꯂꯤꯕ ꯋꯥꯌꯦꯜ ꯑꯗꯨꯗ ꯋꯥ ꯍꯥꯏꯔꯨꯕ ꯉꯝꯗ꯭ꯔꯤ ꯃꯈꯣꯏꯅ ꯁꯪꯒꯣꯝ ꯆꯐꯨ ꯑꯗꯨ ꯃꯤꯇ꯭ꯔꯪꯒꯤ ꯁꯛꯇꯤ ꯇꯧꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯦꯝꯖꯤꯜꯂꯤ ꯑꯗꯨꯕꯨ ꯆꯐꯨ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯤꯛꯇꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯤ ꯆꯨꯝꯅꯗꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯤꯂꯥ ꯁꯥꯟꯅꯕꯅꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯧꯔꯗꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏ ꯈꯔꯒ ꯂꯥꯛꯂꯤ ꯅꯤꯡꯊꯧꯅ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯈꯨꯔꯨꯝꯂꯒ ꯆꯐꯨ ꯑꯗꯨ ꯍꯦꯛ ꯄꯥꯏꯒꯦ ꯇꯧꯕꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯑꯃꯨꯕ ꯁꯛꯇꯤ ꯑꯃꯅ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯔꯛꯏ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏꯕ ꯁꯛꯇꯤ ꯑꯗꯨꯕꯨ ꯑꯉꯧꯕ ꯁꯛꯇꯤ ꯑꯗꯨꯅ ꯑꯃꯨꯛ ꯉꯥꯛꯊꯣꯛꯈ꯭ꯔꯤ ꯈꯨꯗꯛꯇꯨꯗ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯤ ꯑꯇꯣꯞꯄ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯏꯉꯛ ꯉꯛꯂꯤ ꯃꯁꯤꯗꯒꯤ ꯑꯃꯨꯕ ꯁꯛꯇꯤ ꯄꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃꯗꯤ ꯑꯉꯧꯕ ꯁꯛꯇꯤ ꯄꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯑꯅꯤ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯛꯇꯤ ꯀꯥꯞꯅꯔꯛꯂꯤ ꯑꯃꯨꯕ ꯁꯛꯇꯤ ꯄꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯤꯡꯊꯧꯕꯨ ꯁꯣꯛꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯒ ꯑꯉꯧꯕ ꯁꯛꯇꯤ ꯄꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯤꯡꯊꯧꯕꯨ ꯉꯥꯛꯊꯣꯛꯂꯝꯃꯤ ꯅꯤꯡꯊꯧꯕꯨ ꯁꯣꯛꯇꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯃꯨꯕ ꯁꯛꯇꯤ ꯄꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯇꯝꯅ ꯂꯥꯟꯗꯥꯕ ꯍꯧꯔꯛꯂꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯟꯗꯥꯔꯛꯄ ꯑꯗꯨꯗ ꯑꯃꯨꯕ ꯁꯛꯇꯤ ꯄꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗꯤ ꯑꯁꯨꯝ ꯁꯣꯟꯊꯔꯛꯂꯤ ꯃꯃꯩꯊꯪꯗꯗꯤ ꯑꯉꯧꯕ ꯁꯛꯇꯤ ꯄꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯛꯇꯤ ꯀꯥꯞꯂꯛꯄ ꯃꯇꯝꯗ ꯑꯃꯨꯕ ꯁꯛꯇꯤ ꯄꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯄꯥꯟꯈꯤꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯂꯩꯃꯥꯏꯊꯛꯇ ꯇꯥꯔꯛꯂꯤ ꯈꯨꯗꯛ ꯑꯗꯨꯗ ꯑꯃꯨꯕ ꯁꯛꯇꯤ ꯄꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯎꯠ ꯑꯣꯟꯈ꯭ꯔꯦ ꯃꯊꯧ ꯂꯣꯏꯔꯕꯗ ꯑꯉꯧꯕ ꯁꯛꯇꯤ ꯄꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯃꯤꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯃꯈꯣꯏꯁꯨ ꯃꯇꯝꯅ ꯌꯥꯗꯕꯗꯒꯤ ꯆꯐꯨ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯕ ꯑꯗꯨ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯩꯃ ꯑꯗꯨ ꯃꯤꯔꯣꯜꯂꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯑꯉꯧꯕ ꯁꯛꯇꯤ ꯄꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯃꯥ ꯃꯄꯣꯛꯇ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃ ꯃꯆꯥꯗꯨꯒ ꯇꯧꯔꯒ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯗꯨ ꯎꯔꯒ